अहानबदा मरोबे पाउ पिजरी SSA gi makada angang masing hena tamhanaba thadakiba senfam niyam lana sizinaramba miyosingda ain gi oiba action lokhat kani haina Education S ki Director TH Kiran Kumar na phongdokre Miyoi ama mangaksamda thangna lelaga halamle leikidrabagi imung manung amadi miyam horuktuna chenariba miyoi gi yum thugaina bhonakre misi asiga mari lenena JSC semkre Aina Thinkrava Lalolup KCP People's War Group ki Chairman lamjingbatomtv Manipuri Police ki team amana Delhi dagi fagat khre Amadi numit tarukni chupna sathagadaba Manipuri University Festival MU Fest lishingani kun ngasi University asigi Administrator Journal Singh hongdokre Kurumjari, Times of Manipur News yang berbusungguhan muktada taram nukjari, hojik miyam da pauk santong pijari. Sarva Siksha Abhiyan gi makada lengak asigi mahiloising singbu hena fagat handuna, angang masing hena tamhana bathada kiba senfam, niyam chumna sizinari bra haibadu yang sinduna, lana sizinaramba miyoida ain gi oiba action lakot lagani haina Education S ki Director TH Kiran Kumar phongdokre. Ngasi babu parada leba SSA ge conference hall da pangthokpa paumi singa unaba amada mahakna makha taraduna. Kumjali singani taratruk taratreta lengaki mahiloising anida changyeng oina chanaba hongkiwa lamjing mahikol scheme mai paklaba matung thangnaba chahida mahiloising marifutara khangatuna scheme masi chanaba hongki scheme masi gi makhada wangoi zone gi oina loiseng tara khangatuna sel thada khraba matung sel yauhandana marakta sel lana sijinana bathengnare masi gi matangda department asina thigatuna lokotpam thokpa senpham sing lokhatuna loiseng tara sigi mari lenaba myoisingda ngasi kusinakre Scheme masigi matungina lengake loising singda mahiroi singna tambada hena nungai hanba honariba asida mahiroi singna hongdok hongjin tawdanaba honarakpa cherak asida asigumba thodok tholokpa thengnaba asi laibak thibani asigumba thodok asi thoktanaba department asina tha asigi kundagi khangalaba loisang marifutara asida yengsinduna karigumba thadakiba senpham sing niyam lana sizinaramba yaurabadi ain gi oiba action lokhalagani haiki na koi se thamjana modi koi gi JDO singchu atopa zone gi koi loinamak Kaukalaga, Sigi scheme, Jigi Matanga school by school, a koi loinamak check taure, aduna report ki matung in adi hujik awarapa iteng tengnade, adubu, school atopa sing the su, a koi inspection sing school karadi tharure, atopa school su, a koi JDO sing yauri, awarapa leramadi, loinamak menkalo aduga, tang a koi ki kun check taudo matung sida, loinamak awarapa tengnaragadi, adugi awarpa mayam do koina disciplinary action lawgani, hadunas minor tension garag. Ngasi ayuk pung taruk makhairom tarakpa duaida Nompok Sekmai Police Station gi manung chanba hijam kunogda nupa ama mangaksamda thangna lelaga halamle thodok asida senabani haiba hijam kunogdagi maibam Santi Kumar sahi kunthra manga apopa M Ibosa Nompok Sekmai Police Station gi team amana phagat khre hairi thodok aduda laikhidraba myoi adugi mamingna Muhammad Mangi chahi yangkai apopa Muhammad Wahi kawi saikhongdagi ni mahak sokpadagi khudakta Nompok Sekmai PHC da pukhatuna laikanakhi adumainamag Dr. Singna Muhammad Mangibu sina thungnare haina khanganki thodok aduda senari bamyoi adugi mamingna maibam Santi Kumar sahi kunthra manga apopa ibosa kawi hijam kunogdagini thodok aduda victim gi imung manunggi myoi singna Santi Kumar gi yum thugaina bahona khre police na irang adu laksina bahona bada myoi ani sokpadagi Nongpok Sekmai PHC da laikanaki police na nakal ani gi marakta wari sanana ba Nongpok Sekmai Police Station da kokhat khre maragasida ngasigi thodok adubu yaningdaba phongdoktuna laikhidraba adugi laikaida miyamna mifam ama pangthokre mifam aduna JSC ama semba yauna tongan tongan ba warep kya lokhi warep sing adugi manungda pungkun mari gi manungda mihat pamioi matik saba cherak piba loinena mihat asida senari bamioi singsu matik saba cherak piba anisuba warep tana thodok asiga mari lenena miyamda atamnana tiar gas kapsinduna asopan yahon kiba police personnel sing pungkun mari gi manungda suspend tawgadabani loinena asopan nangliba mioi sing adugi layengba amasung makhatana tholokpa afafata kudimak lengakna daita pugadabani haiba yauri Audok sida nongmaya kapiba police personnel sing ado khudakta suspend tawgadabani wangkem Rakesh amasung son of Let W Inau Amadi Maibam Itomba son of M Palando Hairiba Mui Anisi Kudaka Pagadoni Dimansing Asi
Manipur government na pung kunmarigi manungda laukhatpidaba taragadi Nakala maromda ngasi thokiba thodok adugi matangda Thobal District Police ki SP Dr. S Ibomsana miyamna pukning phatana leibinaba appeal tawkhibaga loinena thodok asigi matangda senariba miyosingbu ain gi oiba matung ina lokhatpa yaba thabak lokhanaba District Police na honaragani haina thajaba pikre ngasi khongsang mamang lekaida koi ayuki pung 3:30 taba swaida MD mangi ko wa makha koi maibam Santi Kumar ko wa miyoy mana koi lanai oina ningai sangdana badagi koi thang na yan bada sikiba adugi thodok asiga mai lenana koi maibam Santi Kumar asi koi Thawal District Police na koi hadun lere maksi hajik aduga magi mathakta koi ain goiba chapchaba koi paikatpam thopa thabo adu paikatsagani aduga masida koi kangluk ki oiba karshu nuaina daba khana chainaba karshu thoidok palaite masilana yoiba nuaina dabani miyamna so koi pung phathabiyo haidna hajari aduga koi police ki oina su police ki side ki so koi thum thokpa lokabam thokpa koi action adu lokatsagani miyamda appeal tawje Amaromda Hairok Police Station gi manung chena leiba salungpham amadi Hairok ka lonaba ikupom haina khangnaba mafamda myoi amasung ngarang numidang siduna leiramle lekhidromi edugi masuk maming khangba ngamkhre myoi edudi salungpham mayai lekai dagi sapam setel chahi 18 apopa S komdon kawi mahak ke asiba haksang police na lokhatuna janims ki mokta thamkhre hairi Amaromda sital gi misi asiga mari lena ngase salungpham mayai lekai waiting set mayada miyamna wakan ngi pham ama phangkhre Wakan mi phamadu da saru yaramba Sitaljit misi asiga mari lenena semkiba JSG convener NG Narayana Phongdorpada Leikhidraba Sitaljit ngarang nungthel pung mari rom tarakpa duaida masage Pulsar 150 bike ama thongduna yumdagi thokibani aduga numidang pung nipalom tarakpa duaida yumgi miyoi singda siduna leire haibagi pau phangkhibani mahangna siduna leiramliba mong adu singnaniai oi mahak masa mathanta accident thoktuna leikhidaba natte mara leibasing numit mangani gi manungda Pabidravadi Makhataba Kongjang Singh Sangsilagani Haiki. Malakta leramba masada taramba dakpam khara akoin ujai mazim masana extend tor sibadi nate adu gari lerami ba gari gi pibam su kaimta somde adu stand ju bokta haigalamde adum khamga thamamde khongpang na kawbugi mami bok tingki da tarame ngasi tang ani dina manga bui manung da akoge miya thin hapiram ba go sapam gi sitan singagi Miar pasi puthokri fabo akoi akan masung changsengani adu asiba sang lawroi Aina Tingkrava Lalhulup KCP People's War Group ki chairman Lamyan Bakuman ngarang Delhi Police ki special cell Southwest Range amadi Manipur Police ki additional SP Roni Mayeng Bamge apun bakangbo mana Delhi dagi fagat krai miyoi asi mahakaloina ba miyoi singa changjafam launa bahona rambadagi fakibani hairi Lalhulup asi Manipur ki Chief Minister da kihan khangan bagi thabak sathabada chenabalup amani haina paugi source amana haire police ki paw amana hairi badi akakna ba paw ma fangbadagi police ki kangbo aduna lamyan bakhuman amadi mahakaloina ba Hizbur Rahman asi Burari gi Nirankai Sarovarvas stendagi fagatki miyoi ani asigi mathakta mari lenaba courtna non available warrant issue tawkhibagaloina Manipur police na Laisram Mangolzau atopaming lamyan bakhuman gi mathakta lupa lakh amagi reward lauthokiba lekhrabani Delhi Police amadi Manipur Police ki apunba kangbuna anti national activities kaya thengnana ba lokhalakpa khongthangi saruk amoina lalhulup singi akupa paw launa bahona duna lakhi Maduda KCP People's War Group ki chairman oriba awang khunong mayai lekai dagi Laisram Mangolzau atopaming lamyan bakhuman Apopa Manau amadi Sora Maning lekai dagi Hizbur Rahman atopaming Itemsa atopaming Lokon atopaming Bobby Apopa Muhammad Babuna Atopa state singda changjafam lauduna lalolup asigi thabak thoram kaya pangthokli loinena lalolup asigi mapangal hengatnaba phan khongapnaba Delhi da leire haibagi paw phangwadagi phagat pangam khibani makhoi ani asi Manipur gi tuan tuan bampham da aina yadaba mongda sel khaiba bom langsingbana chingba thodok kaya da chenaba mioni hairi Numit taruk ni sumna sathagadaba Manipur University Festival MU Fest lisingani kun ngasi haunabi matungina Manipur University ki administrator Journal Singh na hongdokre hongdokpagi thormaduda administrator Journal Singh na Manipur University ki firal singkhapagaloina contingent 18 na mass part satki athoiba mithunglen ki oiba warol pireduna Journal Singh na Manipur asi sports amadi culture gi oiba lamdam amani lamdam asina national amadi international arena da masak nairaba sanaroi kya ma puthokre
ngasi musuna sinduna numit tarungni chupna sathagadawriba sports meet asina university asida mahitam liba mahiroi singi wakhalamadi haksang animakta kanaba kaya piragani sports na miyoibagi haksang bu tinjang kaijang dana thambata natana mi amagi moral su phagathan bangami haiki. You are standing, sometime when you are standing still, the oxygen to brain supply reduces, so people faint. Don't stand still. Keep on moving your legs or feet or toes. Little bit movement and you will have no problem. And I congratulate the MUSU President, Secretary General and all the office bearers for organizing the wonderful festival. And I hope and wish that you will enjoy this. Thank you. Revise of pay ROP lising ni tarama panasi sem do uhai badabi tawduna Council of Teachers Association kota na sindu ngasi porong pataleba zone togi office mamangda relay hunger strike satakre strike adu da sarug yakiba kota ge ko convener Dr. Ritendrona mamangda paliba government asina lising ni tarama pangi ROP asi setokpio haiduna khongjang kaya ama sangsin khrabani amadi Manipur ge Chief Minister da fawba memorandum amadi ultimatum kaya ama pisinduna khangan khiba laikhrabani Taliba dabi asi lengak na tabi dabadagi hojik sathariba class 10 amadi 12 ki exam phawba boycott tawgani haina mamangda lauthokhiba adu mahiroi singi khalaga khongjang adu handokhebani hojik phawba lengak na tabi dana ROP lising ni 18 asi semdok pidaba haibasi yamna laibak thibani relay hunger strike asi March 3 phawba makha sathakigani karigumba March 3 phawbu manungda lengak ki maikaidagi wari sananaba invitation amata lakpa tarbadi siswag strike fast onto death Netchingba akan bakong kaya sang silagani haiki. Mahana makatara duna. Lengak asina paikhalak liba school phagadan si mission miyam ginumit netchingba sing kota gi maikaidagi thagatli adubu. School phagadan ba matamda oza singi thaudang yamna sawi haibasi lengak asina amuktang munna khanthabiduna. Lisingani 18 gi ROP asi semdokpiyo haina lengak ki puning singsilakli. Class 10 amusung 12 ki akhoi de mamang thakta kota na akhoi na class 10 amusung 12 ki exam boycott asi akhoi sungsoi soidan tawgan hana lauthokki ba laibani adumopu akhoi oja baki simpham na sangurabani na society asigi akhoi gi tunggi future oigadaba generation kaya bu akhoi na makhong da thangjong na yanthatpa thokani maram loina na akhoi gi society sida lairiba CSO organization student organization sing dagi ju akan ba pressure pirak padigi akhoi na tangai fadana handokki ba laibani adubu hairiba akhoi na handokhraba matungda lakliba akhoi gi March ki tarik ki matung dagi di kariguma government akhoi da invitation amadi negotiate tawnanaba invite tawbiraktaba thoklagadi akhoi madugi hena kanba akhoi fire pukta lokpa ya habisi kotana akhoi government gi site section wa thamjari Moreda laiba CDO team amana Imphal More lambigi loksaw thong manakta mioi amadagi yamlaba brown sugar kaya fagat pangamkhrai hidamasigi matangda Moregi additional SPM Amit na phongdokpada ngarang numidang pung mapanrom tarakwa duaida akakna pawma phongbadagi Technopol District Police ke SP TH Bikramjit ki midyang makhada mahak masayauna amadi Commando OC KHS Prakash anina Imphal More lambigi loksaw thongmayada section thorang logduna leiringai charakta More romdagi Myanmar gi Kanda bike thogduna lakpa mioi ama khamduna wahong pahong sathaki mioi aduna thorokpa bike aduda yaromba amuba masugi plastic khawng taret adu hangdoktuna yenglubada gram 184 gi brown sugar orangwini chingnaba packet marifu yarom bathengna ki khudakta polam sing aduga konana mioi adu fagat ki amadi makataba investigation gi damakta More police station na kusina krai amaromda fagalaba polam sing adu brown sugar oram ki bagalonena malem gi kaithel da chawrakna lupa crore ama makhai henbage mamal oigani hairi Jangpao Hokip son of Polkhongjang Hokip Jamol Kundagini Technopol gi mawandagi phangliba yamlaba drug item asi brown sugar ni haina koina suspect tawi masi sapon cap masing 80 da hapambani total akoi 963 gram gi pot oigani masi haraba mi amsung pot singsi koi More PS ta makhata legal action lawnaba sinajakre Anubo novel coronavirus ki case ani ngasi nauna leibak asida thenakre Union Health Minister Harshvardhan ngasi phongdokibada hairiba case ani asi Delhi amadi Telangana da thenakibani hairiba mioi ani asi kuidringai mamangda Italy amadi mioi amana Dubai chaluraga halakpa ngaktani hairi
Jiribamgi Ningsing Khulda Lairiva Hospital ki Akoibida Hospital ki Staff Additional Health Director K. Sasikumar, Manipur Food Industries Corporation Limited ki Vice Chairman K. Sarat Kumar Yauna, Kongjang Loi Singa Pulaga Mifam Mangasi Fam Kibagaloina, Hospital Sida Lairiva, CMO Sindok Pamadi Hospital Sigi Award Pakia Men Silagan Haina, Additional Director Health K. Sasikumar na Tazaba Pirakpadagi, Miam ki Kongjang Handoki Bagaloina, So London Tamlamba, OPD Block Hangdokrai. Ngasigi mifam madu loireba matung paumi singa unaba amada Manipur Food Industries Corporation Limited ki Vice Chairman K. Sarat Kumar na phongdokibada hospital asigi award pakya asigi maramda hospital asigi akoibada leiriba miyamna Jiribam represent tawduna sanction kiba khongjang asigi matangda Manipur lengaki midyang makhada Manipur Health Director, Health Minister, Principal Secretary na Jiribam gi awab asi ubiduna matam sana Director Vice Specialist sing thabirakpa amadi hospital asigi MO amabu Deputy Medical Superintendent in charge oina hapiba asigi damakta Manipur lengakpo haininga leitana thagatpa phongdokhi tawjening amakhakti ekhoi ngasi lakpiriba doctor sing sida posting tabiriba doctor sing sa masibo Jiribam gi damakta yengbiraga awapatan masak oiraba Jiribam kendra gi yengbiraba matungda ikai khumnajariba honorable minister sing adu honorable MLA sing maraktagi kanagumba ekhoi mari mata yawi kholi haidana ekhoi madu state taunanaba natraga moiba halaknabagi aduma tadi tobigano haidana ekhoi Jiribam prajangi maigi dagi ikai khumnajariba lengakta adu honorable chief minister gi mafamda Jiribam prajangi mahut sillaga hanna ekhoi request tawjari Thasida pangthokadoriba yausang kumhaida nupi singda thoningdaba thodok sing thohandaba haiba paujel puba Manipur gi kasin koya sinba thungna satkadaba car rally amangasi Women's Against Crime na sinduna Kangla Gettagi lamthakrai Sahi khudingi pangthokpa yausang kumhaina lakpada nupida thokpa crime kaya dagi ngakthoknaba ngasi satkadoriba khongset asina nupi oivi khakta natana maroina mama mapa amadi nupa singsu wakhal tahanba changi haina ngasi gi car rally adu bulam thabada saru yakiba amukogi advisor PH Devan Haiki Mahang makataraduna kumai asigi manung chana nupa singna chahidaba nisa sasinduna ngai hake apwambana nupi kya da awaba setheng kya phanganle asigumba kya si leibana hojiki lengak asinasu fast track court linkhatuna chera kya pikhrabasu wakhal tadaba khradi adumak leire makoi punamak aduna lengak miyam amade khunai asina cherak piba ngaibagi mahuta masa masana wakhal khanthaba matam oire haike Yausang kumai lakpasi daisida maruaina ningol oibi kayana aduki matik section ba mathok tai ningol khaktana section badana tana mama mapa singna senaraga anda karaida thabal chongba aikoi gi festival gi damakta yamno phajana chongba mama mapa mabung mapa singi mamangda chongba phajagraba festival se sigumba aikoi gi tahaidraba ohidraba tahoidraba thabak mayam chinga sina masak thiali anu masi thoktanaba mama mapa sing mabung singna magi machan sing karawaida thabal chongi karawaida yauri karumda chatkre habse yam kupna yengminasi haiba appeal se ai thamjari Nehru Yuba Kendra Sangathan ki Board of Governors ki member Madhavi Agarwal nangase Nehru Yuba Kendra Thawal da chatuna NYK Thawal ki volunteer singa interaction program pangthokhe bagaloina Kongjam War Memorial da chatke Tungda Mahaku Hairok Part 3 Ngarok Thelda Leiba Youth Brilliant Club da Mahaku Opagaloina Mafamaduda NYK Thawal amadi Youth Brilliant Club na punna kusamaduna Betty Basau Betty Parau Fit India amadi Van of Single Use Plastic Haiba Team da Hairok ki akoibada chatkadaba cycle rally amasu mafamaduda ge mangna lamthake Saliva Thasigi Mapandagi, Tarahumdai Fabo Pangtokadoriba Yauksan Kumhiga Mari Lenina, Apun Banupi Luf Anul Bisnupur District the Sinduna, Lupasigi Bisnupur Kaitel the Labor Office Tangasi Paumi Singo Unakrai, Unabaduda, Anul Bisnupur Gi Vice President Nepram Bimolana Fongokibada, Bisnupur District Manung de Lariva, Laikai Kunsingda, Yauksan Kumhiga Mari Lenina, Laisavi Sing the Lambida Tokuna Paisa Kaibi River Amadi, Mamangai the Hauna, Chanaduna Laknava, Yauksan Tabalda, Laisavi Pakang Sing, Handak Sahidagi, Ka Henba Pizet Setuna, Tabal Chongba Yararoi. Laisavi singna lambida thoklaga paisa khaibada garina thengbadagi asopan thoklabadi masa masana daita ojagadabani hairi Bishopur district ki Tidim line da Laisavi masa singna tang mapan gi mamangda gari thatana gari mamangda letana pasamun basi masi anun Bisnupur district ki maigaidagi hinge Sahi asigi yausang thawal chongba matamda pamdaba thodok kayadagi ngakthoknaba Thawal Khetri Lekai Social Educational and Cultural Development Organization akonba mafamda laiba miyamna
yausang numit mangani amadi chairauba numit natana thabal chongba yaroi haina setco amadi Ketri Lekai Women Development Organization gi maikaitagi phongdorokle Sanamahi lining bo hena sakona ba amadi fagana bagi matangda mitei furup sanamahi lining loi singi mifama mangase khurai konsam lekai da pangthokre miti National Assembly MNN na sinduna Assembly asigi lusingba CH Ibom Sakhuman gi yumda pangthokpa mifamaduda MNA gi President NG Thambalngau amadi Advisor Maibam Tomba Khumana Thoramapu ina saru yaki MNA gi member kayana saru yaki ba mifamaduda MNA gi lusingba CH Ibom Sakhumana Mitai Aikogi Yamna Maru Eba Sanamahi lining asibo, Hena Masak Tona Sakot and Bahibasi, Yamna Maru Oi. Aikogi Asingba lining asibo, Lebaki Mapi Mapa Oibasina, Hena Punging Sangduna Kari Toba Yabaga Hibadu, Yangshin Bio Haike. Hindu gi Kanoda, Wall of Law, the Sangibadigi, Aikogi Zati si, Aikoi Mangre, Mangibadigi, Akoi, So Kumpu Taleta, Aikoi Ahandinga, Kana Honabidna, Impano Pon Haro, Mitain Maru Habama. Aikoi lingkhat pirame adugi matungda aikoi United National Assembly dagi amu aikoi Mitai National Assembly haiba ama amu nahono namu maming si wonthoi erga aikoi asu mul basi makha chata jaktana aikoi Bharat Sarkar da aikoi gi leiriba jati sigi oiba aikoi adumba loop asina aikoi isagi lining isagi culture na chingba Akoi Masi Watan Lajay Haidana, Masi Bharat na Piriba, Sangbidan ki article na Piri Basing Dugi, Madui Sabsaba, right to Pangan View Haidana, Masi Aikoina, Masigi, Si Sanction Jarpani. Institute of Rural Education IRE Wangzing na Sinduna, Institute Asida, Jahi Kudingi Lep na Satarpa, Numinini Yoiva National Conference Sahia Siyoina, Chaliva Thasig Tang Mari Amasung Mangada Pangtolagani Haina. Ngasi pangthoko dariva conference asige program advisor su ariva institute asige principal Rajiv Kumar Narengbam na paumi singa unaba amada phongdokre IRE Wangzing da pangthokiba ngasigi paumi singa unaba aduda Rajiv Kumar Narengbam na makhata na phongdorpada sahi asige oina pangthoko dariva national conference asi Convergence of Ethical Values of Education into Practice and Outlook to Professional Ethics haiba hiramasida pangthokani Conference asi maruina vet trainee singda professional ethics asi khara hena magul leina khanghanabagi pandam da pangthokpani maramasina hiramasiga mari lenana kanagumbana paper pathoningba leiragadi email ire.wangzing@gmail.com gi kuthangda soft copy mangjongnana thabiraktuna saru yabiduna kudongchaba asi lobio haina appeal tawrakli 2 days national conference come workshop ama topic na convergence of ethical values of education into practice and outlook to professional ethics aduga sigi topics re da ekoina laiba march ki tangmari amsung manga si ekoina schedule tawjare ada hariba saida ekoigi different papers me amus pathuna gani aduga resource person oina mapandegi professor ende director ekoigi Netaji Subhas Open University ki director masamaksu hariba visit sigi yam roiba resource person amus oibigani hariba kanosi conference si akoigi BEd ki training khatangi akhanana koina professional ethics se khara hen main akoigi magun lena khangmina nabagi tanjada koina participate thokjabani Widows and Orphan Resource Development Trust Wardat ki mari suba kumon thorumga mari lenena ahan ba mapuroi ba kaina khraba nupi oibi singi numit palan tawbaga lenena asam khudol potsing piduna ikai khumna ba utkre Thormaduda Manipuri University ge hanagi Vice Chancellor Professor Hizam Tombi Trust asige author and Gonindro Amadi Manipuri University ge Chemistry Department ki hanagi Professor Dr. Moirangthem Dhanesorna mathangsina Chief Guest President Amadi Guest of Honor singoina sarugya ke Thoromge athoiba mithungen ge oiba warul pireduna Professor Hizam Tombina lamdam asige mapuroiba Laikhidraba nupi singna thainariba awaba khudongchadaba kaya sigi mateng tawnaba lengaki maikedige makhal makha kya gi scheme sing lei madugi kanaba sing adu lengaktagi trust asina loktharaga awaba mayokneduna hingliba miyoi singda yauhanduna miyoi sing asina thainariba awaba khudongchadaba kaya si khajiktang oirabasu kokhanba ngamnaba honase miyoi ba amana hekta tawba ngamloidaba thabak ase trust asina honaduna makhoigumba miyoi kaya gi mateng tawbiriba asi yamna thagani aini haiki Trust asina asi sembal iba khoi trust asina puna maksi advice bi dina lagi tongan wis scheme miam si khoi social welfare department the government ki labor ki department miam si da tanaraga suggestion miam si
पुथुअगा एडवाइस पीबीदना खगी लेरिबा मैम सिस्टिंदा कोई करम हाइना प्रोसेस तौगिदगे हेबिदो स्कीम दी याम लेरे मसिन लामदना ले थौबाल डिस्ट्रिक्ट की वांगजिंग टेंथा एसी की मनुंग चेना लेबा फुंड्रई द नौना साबा फुंड्रई प्राइमरी हेल्थ सब सेंटर हौनबी मतुंग इना ngasi वांगजिंग टेंथा एसी की एमएलए पाउनम ब्रोजेना हांगदोकपगा लोइनेना कम्युनिटी अवेयरनेस प्रोग्राम अमा हेल्थ सेंटर एसी की कॉम्प्लेक्स ता पांगथोखरै अथोइबा मिथुंगलेन की वारोल पिरेदुना एमएलए पी ब्रोजेना हाइकिबदा मसा मौ फाबा अमदे चांग नाय साजेन तौदुना अफाबा खुनाय अमा ओइनबगे पांदमदा ngasi नौना हांगदोकलिबा हेल्थ सब सेंटर एसी की कॉम्प्लेक्स असिदा योगा सेंटर अमसु अथुबदा साबा हौरगनी गवर्नमेंट मफम सिदा सारिबा सिंग असि मियामगी लन ngakतनी मरम मदुना मफम असिदा लेबा डिपार्टमेंट सिंगदगी लाकपा स्टाफ सिंगदसु मियामना लुना तौबी मथौ ताई हाइखि सेंटर में हांगदोक पीदना ngasa koi pradhan su propose to bidana sidai sida joga to pham ama sasi ka haibadai hayeng hangchite dum saba hor ngasa koi pradhan hairam ne ko kai emele si haibaga to bune se mara khangam ma sai si mayam na khangba bu mang khangbu ne nuai dana ko adu ibara si lambi si khaga thainai ada huji ki joga na ma palai dana ko joga se phudra gi halam ma sine yaw badra yaw ro da sine ina bu ching da isi इंडिया दा पार्लियामेंट्री इलेक्शन लिसिंग मचमा पन यांखैनी थोइदगी पांगथोक्तुना लाखरबसु सही हुंफुनिफान चुमना बोट थादबदी यारगा लेपदी यादना मसागे कॉन्स्टिट्यूशनल राइट्स मतपीदुना लाखरबा तंपाक असेंबली कॉन्स्टिट्यूएंसी निपान इनर पार्लियामेंट्री कॉन्स्टिट्यूएंसी दा याहनबियो हैना जॉइंट नॉन गवर्नमेंट वॉलंटरी ऑर्गेनाइजेशन JNGVO गे एडवाइजर सु ओरिबा थौबाल डिस्ट्रिक्ट MP कैंडिडेट्स डिमांड कमिटी गे को कन्वीनर P सोमरेंद्रना फोंदरोकले ngasi Kaksing district ke Kaksing ningthau lekai da pangthokpa pawmi singa unaba amada Pukrambam Somerendrona makha taraduna masagi hak phangnabgidamak tampaki constituency nipana matam kyadage makhal makha kyage demand tawduna khongjang sangsinduna lakhibani maram asina stakeholders sing maroina political leaders sing amadi civil organization singna chahi humpunifan masagi voting right phanglaktraba kendra nipan gi miyambo handak pangthokodariba delimitation process asida inner parliamentary constituency da yahon biro delimitation commissioner work out tawraga semlakpa matamda aikoi punamakna yamineduna kendra nipan gi solution porakpada yenaba leitana honaminasi haina apil tawrokle Sahi humpunipan subna after the Yavuna Masagi Kendra the boat had a Hangjadarba Miam Sigi Yangbirga Handaki Lakadarba Dimitri Sida Kendanipan si Sukshoidana inner the Lehenba Aduga Makata Basingudi Akoi delimitation commissioner work out talk na Semapumatam Duda Akoi Punamuna Yaminaduna delimitation gi Wafamasi Kendanipan Sigi Waroi Cinema Purak Naba Honaminasi have a say yet Nabalata Namasima Apil Tower. Nambol SG MLA N Lokena Mahaki Local Area Development Fund ge senfam dage lupa lak yankai sangna lema popong confirm da semba lampak sanga dunanga simiam da kusina krai tormadu gamari lenena Nambol SG MLA N Lokena phongdo kibada missing hangalakpa dage singphu sing dage malom phawbugi lambi asi singkhalakpana gari thaina fam leiselaktre asigumba phibam asida laikai da thodok ama tholakpa matamda lambi nakal da gari sing khamjinbana lambi chatfam leirakta bakya tholakpa fananaba lemo popam confirm gi oina gari punamak mafam asida thaduna amadi parking oina sejanabagi pandamda lampak asi sembani amadi atai thabak thoram singdasu sejanaba yaragani haiki thangge esigi manungchanba karangbamon laikai lamlai singda leibi ningthongjam angangsa devi ge hojik layong amana leiriba asi fatri fawba layangnaba asangba senpham khodimak hingminasi aikoi group na puthoklagani haina angangsa gi yumda hingminasi aikoi group na yengsinba lakpada group asigi president su oriba naharul gi thodang editor khorom loyang lakpana phongdokrai group asina ahanba mateng oinaba member singdage khajinduna lupa lising taruk anabagi awaba polom puribi and angangsa da group ki president khorom loyang lakpana khusinake mana makha taraduna na aduna leiribe angangsa asi hana rims da layangduna leirurabani adubu doctor na discharge piraklamle mahaki makhatana layingnaba senpham leitabana sakthong gas fawba yonduna layingbada sizinakrai mahaki makhataba layingnabgidamakta hingminasi aikoi hariba group asina Jenims Hospital da pukhalagani asangba senpham khudingsu group asina puthoklagani haiki discharge to matam da ana marabak thiba mana adugum mission singi tangbang madi prime minister Ayushman Bharat ki masagi card si health ki card si phangam dena laying bagi kudung chabdum phangdre asimba awab film si ubadagi hingminasi aikoi haiba group sinanga si yum si da changsanjar akanda mag awana tariba myam si loini yang kanda
hayeng si ako'y mga hospital da pukalagani Jennings da pukalana ba ako'y base level to kono jare Jennings da pukalakan na makasa ba magi treat kita magta whatever magi laying da sanga da paisa khudimag hingmine si ako'y na puthukcheragani na haibu wafam si ay mayam purmagta ay thamjari Anti-Theater na sinduna National Theater Festival isingani kun fangtolagani hiramasi matang dengan si Major Khulda laiba Manipur Press Club ta Pomi Singh unaba amada festival asige organizing committee ge chairman Kerada Kumar na phongdorpada festival ase Eastern Zonal Cultural Center EZCC Kolkata amade Sangeet Natak Academy New Delhi gi minyang makhada pangthokadabani mana hai festival asida mapalam gi play ahum amadi anti-theater ge oina play ani utkani hojik state asida theater gi maikaida mai onsilakli haibi yai masigi asobu khudam ama hairagadi state asida theater festival leptana silakpa asini adubu ulakadoriba play sing asi aikhoina munna nainaduna kanabusing lauksin phamthoi lakliba tang manga dagi mapan phawba pangthokadoriba festival asi theater for radical aesthetics haiba themda pangthokani some sort of revival gumbama aikoi lak praina khara khanjei yamna khoi festival si kiri na na phawbu lai ba kanu sidati aduga many are in the offing silakadawsu yam lai aduna asa si dum khara leire na khoi laujei masi theater sina really mating le posak si torak padagi adu theater goe sina masak khangbirak padagi oibani hena khoi laujei hause mongsana bagi pau phangbigani Lakliba March manga dagi Morocco da huguduriba Rabat Grand Prix Judo Championship ki member nipana saba Indian Judo team nupagi coach oina ai sanju bu khalakpada Mayai Lambi Sports Academy mayang Imphal na nungaiba phongdorokli hojik ai sanju subedar oina CMP da leiduna service sis judo team gi coach amusu oire Haukiva February 18 da Ikang khangongdana laikhidraba All Jiribam Sports Association ge Joint Secretary oina matam sang thopuramba Okram Mangi gi leifam Kamrakha Sorok Atingbida laikhidabada association asige executive body member singna association asige office ngasi pangthokiba mifam amada laikhidraba gi mafam da ikai khumnaba utpaga loinena minute ani 2 minute leptuna awaba phongdokre nakalamada Laisem Club Kamaranga gi Maira Paibi nasu Oza Mangi Maitaina manung matam sadana laikhidabada awaba phongdorkle Housing asin nung tilda phone kiba Manipuri pause sing sigi maroi pausing puna yang minase. Kangla pau hizam kunog da mioi ama kun thangnana leiba amana halam le mioi amana jingnaniai oiba mongda siraga leiram le lak amagi reward puba KCP People's War Group ki chairman Lamyan Bakhuman Delhi dagi fare yauksang manungda lambi sorokta thoktuna sel niba amadi khaiba yaroi bimola Pandam KCP People's War Group ki chairman Lamyan Bakhuman fare school mari award apana pik thalam le MSF Kotagi relay hunger strike numit ini su crack Paugzel kana chainavada thangna yanbadagi mioi ama sire irang thokre mioi ahum sokle KCP People's War Group ki chairman Lamyan Bakhuman police na Delhi da fare mamanavana khongpang na kawbada mahiroi ama sire Manava metric exam pangthong na bagidamag school singdagi desk bench lokthoklam le KCP PWG gi chairman Lamyan Bakhuman Delhi dagi fakre Bishnupur district da laisabi singna lambi da thoktuna yauksang gi sel khaibada athingba thamlagani anun Aroi badam aroi pom kana phangbigani SSA gi makada angang masing hena tamhanaba thadakiba senfam niyam lana sizinaramba miyoisingda ain gi oiba action lopalagani haina education S ki director TH Kiran Kumar na phongdokre miyoi ama mangaksamda thana lelaga halam le laikhidrabagi imung manung amadi miyam haruktuna chenariba miyoi gi yum thubaina honakre misi asiga mari lenena JSM semkre Aina Thinkrava Lalonglup KCP People's War Group ki chairman Lamyan Bakhuman Manipur Police ki team amana Delhi dagi fagat kre
Numit taruk ni sukna sathagada Manipuri University Festival MU Fest Lisingani Kun ngasi. Manipuri University gi Administrator General Singh na hongdokray. Ngasi gawin na di matang asida Manipuri Pau Lejare Times of Manipuri gi Manipuri Pau yang biru sing bamu kena kurum jari.